ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯥꯛ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ. ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ. ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ. ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯤ ꯂꯣꯠꯁꯤꯟꯖꯔꯒꯦ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯗꯣ 2021ꯒꯤ ꯕꯥꯏ ꯅꯨꯃꯤꯠꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯜꯂꯒ ꯆꯍꯤ ꯍꯧꯕ ꯂꯥꯎꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯜꯂꯤ. ꯑꯩꯈꯣꯏ ꯇꯔꯨꯛꯅꯤ ꯄꯨꯜꯂꯤꯕꯗꯨꯁꯨ. ꯅꯨꯡꯊꯤꯜ ꯃꯇꯝꯗꯒꯤ ꯂꯥꯡꯕ ꯈꯣꯠꯄ ꯍꯧꯔꯕꯅꯤ. ꯑꯩꯈꯣꯏꯅ ꯂꯥꯡꯂꯤꯕ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯦ. ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯔꯝꯅ ꯑꯗꯨꯅ ꯃꯣꯏꯗ ꯇꯧꯕꯅꯤ. ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯉꯥꯅꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ. ꯉꯥꯅꯨ ꯁꯦꯝꯂꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯗꯤ ꯑꯅꯤ ꯁꯨꯔꯔꯣꯏ. ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯉꯥꯅꯨ ꯁꯦꯝꯂꯤꯕ ꯏꯃꯥꯟꯅꯕꯗꯨꯅ ꯑꯁꯣꯝꯗ ꯐꯥꯒꯤꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯈꯤ. ꯆꯍꯤ ꯍꯧꯔꯛꯄꯁꯤꯗ ꯉꯥꯅꯨ ꯆꯥꯁꯦꯅ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯗꯁꯥꯅ ꯗꯁꯥ ꯄꯥꯡꯗꯕꯅꯦ. ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯐꯨꯔꯛꯂꯗꯤꯕ. ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯏ ꯈꯦꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ. ꯃꯤ ꯈꯠꯅꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ. ꯑꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯇꯥꯅꯤꯡꯗꯦꯀꯣ, ꯕꯤꯠ ꯌꯥꯝꯅ ꯍꯥꯠꯄ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ. ꯍꯣꯏ, ꯈꯔꯕꯨꯗꯤ ꯇꯧꯕꯅꯦ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯁꯤ ꯀꯤꯗꯦ. ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯤꯗꯥꯛ ꯄꯥꯏꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯈꯔꯁꯨ ꯊꯛꯅꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯏꯕꯥꯅꯤꯁꯨ ꯍꯤꯗꯥꯛ ꯋꯥꯠꯂꯤꯕꯁꯤꯡꯁꯤ ꯂꯩꯕ ꯆꯠꯂꯨꯁꯤ. ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯠꯂꯤꯕ ꯌꯨꯁꯤꯡ ꯑꯗꯣ ꯂꯧꯕ ꯆꯠꯂꯤ. ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ, ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯚꯥꯏ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯅ ꯂꯤꯇꯔ 5 ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯈꯤꯇꯪ ꯌꯥꯝꯃꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯨꯝꯈꯤ. ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯅꯪ ꯈꯛꯇꯪꯒꯤꯁꯨ ꯈꯟꯒꯅꯨꯗ, ꯂꯩꯍꯧꯔꯤꯕ ꯂꯟꯆꯦꯝꯕ ꯑꯃꯗꯤ ꯄ꯭ꯔꯦꯝ ꯍꯣꯏꯗꯣ ꯈꯖꯤꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯊꯛꯀꯗꯧꯔꯤꯕꯁꯤ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯈꯔꯨ ꯉꯥꯛꯇꯅꯦꯕ ꯃꯈꯣꯏ ꯑꯅꯤꯗꯣ. ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯇꯨꯅ ꯍꯜꯂꯛꯈꯤ. ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯔ ꯊꯛꯄ ꯍꯧꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠꯀ ꯊꯛꯄꯅꯤ. ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯌꯨ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯏꯟꯁꯥꯡ ꯊꯣꯡꯅꯗꯨꯅ ꯂꯩꯔꯝꯈꯤ. ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯗ. ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡ 8:30 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯏꯟꯁꯥꯡ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ. ꯑꯩꯈꯣꯏꯁꯨ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯌꯨꯁꯨ ꯈꯔ ꯉꯥꯎꯅꯔꯦ ꯏꯟꯁꯥꯡ ꯑꯗꯨ ꯀꯣꯊꯔꯒ ꯆꯥꯕꯗ. ꯑꯁꯨꯝꯅ ꯑꯩꯈꯣꯏ 5 ꯂꯥꯡꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯨꯡ 11ꯁꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯈꯤ. ꯏꯕꯨꯡꯉꯣ, ꯅꯪ ꯂꯦꯛꯄ ꯌꯥꯔꯣꯏꯌꯦ, ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯜꯂꯛꯑꯣ. ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ. ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯚꯥꯏ, ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯔꯁꯤ. ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ. ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯊꯣꯛꯅꯔꯛꯈꯤ. ꯒꯥꯔꯤ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ. ꯀꯅꯥ ꯑꯃꯠꯇꯅ ꯊꯧ ꯍꯥꯏꯕ ꯌꯥꯅꯗ꯭ꯔꯦ. ꯃꯈꯣꯏ ꯑꯃꯠꯇꯅ ꯊꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯑꯩꯁꯨ, ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯈꯣꯡꯅ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯅꯔꯦ. ꯒꯥꯔꯤ ꯑꯗꯨꯁꯨ ꯏꯃꯥꯟꯅꯕ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯝꯂꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯉꯥꯎꯔꯤ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯆꯠꯂꯤ. ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯆꯤꯟꯗꯨꯡ ꯏꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯗꯁꯥꯅꯔꯥ ꯈꯪꯗ꯭ꯔꯦ. ꯑꯩꯈꯣꯏꯒ ꯌꯥꯅꯗꯕ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ. ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯏꯃꯥꯟꯅꯕ ꯍꯦꯅꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯡꯄꯥꯛ ꯃꯆꯥ ꯑꯃꯗ ꯆꯤꯡꯁꯤꯜꯂꯒ ꯈꯨꯠ ꯊꯥꯕ ꯍꯧꯈꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯨꯠ ꯈꯔ ꯊꯥꯅꯔꯦ. ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯕꯅꯤꯅ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ. ꯑꯗꯨꯅ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏꯅ ꯐꯨꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯜ ꯂꯥꯛꯄꯒ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤꯁꯀꯣꯜ 12 ꯂꯩꯔꯝꯃꯤ.
ꯌꯨꯝꯒꯤ ꯃꯤꯁꯀꯣꯜ ꯇꯔꯥꯅꯤꯊꯣꯏ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯩꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ ꯑꯩꯁꯨ ꯐꯣꯟ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯍꯩ ꯅꯄꯥ ꯏꯁꯧ ꯂꯥꯡꯉꯤꯅꯦ ꯅꯪꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯅꯄꯥꯁꯦ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯅꯄꯥꯁꯦ ꯃꯁꯤꯡ ꯐꯠꯇꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯕꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯁꯤꯀꯣ ꯅꯪ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗꯨꯗ ꯍꯦꯅꯔꯤ ꯑꯗꯨꯗꯤ ꯂꯝꯄꯥꯛ ꯃꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏ ꯉꯥꯎꯔꯝꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯅꯤꯁꯥ ꯍꯟꯈ꯭ꯔꯕꯅꯤ ꯈꯔꯅꯒ ꯏꯪꯕꯒ ꯈꯔꯅꯒ ꯃꯤꯅ ꯐꯨꯔꯝꯕꯒ ꯑꯗꯨꯕꯨ ꯍꯦꯅꯔꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯖꯤꯟꯅꯗꯤ ꯈꯜꯂꯨꯗꯦ ꯃꯄꯥꯜ ꯊꯣꯛꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯑꯩꯅ ꯐꯣꯟꯗ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯏꯃꯥ ꯍꯜꯂꯛꯂꯒꯦ ꯕꯕꯥꯗꯣ ꯈꯤꯇꯪ ꯊꯦꯝꯕꯤꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯄꯥꯛ ꯃꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯏ ꯑꯩꯅ ꯇꯞꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯧꯗꯣꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯄꯒ ꯍꯦꯅꯔꯤ ꯑꯗꯨ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯕ꯭ꯔ ꯏꯇꯥꯎ ꯃꯌꯥꯝ ꯉꯁꯥꯏ ꯍꯦꯅꯔꯤ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯝꯄꯥꯛ ꯃꯁꯤ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ ꯑꯩꯗꯤ ꯇꯣꯏꯂꯦꯠ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯊꯤꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁꯤꯡ ꯑꯗꯣ ꯊꯥꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯑꯗꯨꯗꯤ ꯂꯝꯄꯥꯛꯇꯨꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯛꯅꯕꯅꯤ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯈꯤ ꯑꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯀꯣꯜ ꯇꯧꯏ ꯐꯣꯟ ꯑꯗꯨꯁꯨ ꯔꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯅ ꯄꯥꯏꯔꯛꯈꯤ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯅꯁꯨ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗꯨꯗ ꯕꯕꯥ ꯍꯦꯅꯔꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯕꯕꯥ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇꯨꯗꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯦꯅꯔꯤ ꯑꯗꯨꯁꯨ ꯕꯣꯔꯣꯏ ꯃꯈꯣꯡꯗꯒꯤ ꯊꯥꯡꯗꯣꯛꯇꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯍꯧꯕꯨꯡ ꯑꯃ ꯍꯧꯏ ꯍꯧꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯤꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯃꯀꯣꯛ ꯑꯃ ꯂꯤꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠ ꯇꯔꯥꯎ ꯄꯥꯡꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯂꯩꯔꯝꯈꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯎꯕꯗꯒꯤ ꯏꯁꯥꯗ ꯀꯤꯖꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗꯒꯤ ꯍꯧꯗꯣꯡ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯂꯟ ꯆꯦꯟꯕꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯊꯥꯜꯂꯒ ꯌꯦꯡꯕ ꯆꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯂꯩꯔꯝꯈꯤꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯟ ꯆꯦꯟꯕꯁꯨ ꯃꯁꯥꯗ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯁꯤꯒꯤ ꯍꯧꯕꯨꯡꯁꯦ ꯀꯩꯅꯣꯝꯃꯗꯤ ꯂꯩꯀꯣ ꯍꯧꯖꯤꯛꯋꯥꯏꯗ ꯍꯧꯗꯣꯡ ꯆꯤꯛꯅꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣ ꯑꯩꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯟꯅꯗꯦ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯣ ꯈꯔ ꯊꯨꯅ ꯀꯧ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯗ ꯑꯩꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯗ ꯕꯣꯔꯣꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯈꯤ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯅ ꯍꯦꯅꯔꯤ ꯑꯗꯨꯕꯨ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥꯅ ꯆꯤꯡꯊꯣꯛꯏ ꯑꯩꯈꯣꯏꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯁꯨ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯈꯤꯇꯪꯗꯤ ꯄꯥꯈꯠꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯔꯛꯇꯦ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯣꯡꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯂꯥꯛꯈꯤ ꯍꯦꯅꯔꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯝꯕꯗꯨꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯈꯤ ꯑꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯣꯏꯗ ꯍꯦꯅꯔꯤ ꯍꯣꯏꯗ ꯂꯦꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯊꯦꯡꯂꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯗꯨꯃꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯈꯤꯗꯦ ꯍꯦꯅꯔꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯎꯇꯨꯞ ꯇꯥꯕꯗꯧꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯐꯥꯎ ꯍꯦꯅꯔꯤ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯣꯏꯗꯨꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯍꯦꯅꯔꯤ ꯍꯣꯏꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯈꯤ ꯇꯟꯖꯥꯗꯨꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯥꯏꯕꯗꯨꯅ ꯍꯦꯅꯔꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯦ ꯆꯪꯍꯩꯗꯕ ꯃꯐꯝꯗ ꯆꯪꯂꯨꯔꯦ ꯃꯥꯅ ꯆꯪꯂꯨꯔꯤꯕ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗꯤ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤꯅꯦ ꯃꯗꯥꯏꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯐꯔꯦꯁꯦ
ꯑꯗꯣ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯗꯗꯤ ꯄꯥꯡꯊꯣꯛꯁꯤ ꯁꯦ ꯑꯩꯅ ꯏꯔꯒ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏ ꯂꯥꯡꯉꯨ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯧꯗꯣꯛꯄꯤꯔꯅꯨ ꯑꯗꯨꯝ ꯇꯨꯝꯖꯔꯁꯅꯨ ꯃꯁꯥꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯃꯝ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗꯅꯦ ꯅꯈꯣꯏꯁꯨ ꯈꯪꯗꯣꯛꯂꯒ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯑꯃꯝ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗꯅꯦ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯑꯗꯨꯒ ꯅꯁꯥ ꯅꯁꯥꯁꯤꯡꯗꯁꯨ ꯖꯟꯇ꯭ꯔ ꯑꯃꯃꯝꯗꯤ ꯁꯤꯖꯤꯜꯂꯨꯀꯣ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯦꯅꯔꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯅ ꯉꯔꯥꯡ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯍꯦꯅꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯁ ꯅꯪꯅ ꯉꯔꯥꯡ ꯇꯣꯏꯂꯦꯠ ꯇꯧꯔꯨꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯀꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒꯗꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯛꯁꯨꯛ ꯃꯨꯕ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈ꯭ꯔꯤꯕꯅꯤ ꯍꯦꯅꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯏꯪꯉꯛ ꯍꯤꯡꯉꯛꯆꯈꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯍꯦꯅꯔꯤꯗ ꯉꯔꯥꯡ ꯀꯔꯤꯁꯨ ꯍꯧꯕ ꯅꯠꯇꯦ ꯑꯩꯗꯤ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯈꯩꯁꯨ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯝꯄꯥꯛ ꯑꯗꯨꯕꯨ ꯐꯥꯎꯔꯒ ꯆꯠꯄꯗꯤ ꯌꯥꯝꯅ ꯀꯤ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯏ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯄ ꯋꯥꯔꯤ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ